Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau Leibas dangasi polio subnational immunization numit hogdoki pagalonena Manipurasu angangsingda polio hidak pithakli Rajya amadi Union Territory khudimukta labor school singda admission amadi examination gi fee thibada UPI sinanaba khangankre me department hari Manipur yauna labor ki mapung kya dangasi akan bandong churabaya amasung Bihar da Rajya Vidhan Sabha mikal gi damak India amasung Grand Alliance yawriba dol sing marakta seat yanabagi thabak akan mamong da chathari Leiba ki atem mafam singalona na Manipur da sungasi polio sub national immunization numit hogdokre mapung obe tharam director of family welfare services Manipur amasung State Health Society National Health Mission Manipur na sinduna director of family welfare services ki office ta pangthokle Thoramasida family welfare services ki director Dr N Binor Singh amadi hagsel ga mari lenaba official kya na saruk yakhi Thorang asigi makhada pokpo degi na chahi manga phawbu gimnung leiba angang singda polo hidak pithakdi rajya asig oina punna polio boot lising ahum cham hum putharet hangdokli hayeng amasung hangchitana chithawba angang singda yumthong da changduna polio hidak pithakani thoram asida punna angang lak ahum lising tarataruk chatuk humbudrama to hidak pithakna ba pandam thamli Imphal zila gi oina su thoram asi prompata leiba jila sigi chief medical officer gi office complex ta hokdokre thoram adu da jila adu gi deputy commissioner Dr Nebitita Larela amadi ati official kana saru yari Thoram adu da wangang bada Imphal East Jilagi Chief Medical Officer Dr. L. Indira Devi Nahai. Hariba polio gi vaccination chathajari ba program sideda mayamna su dum yamna khangba topic ama oina hujiki laichat uriba dengi amasung tongan ba anaba hadi lok thonbo oiro adegi khumham thabo oiro natraga su eni hangchang nuai tabo oraga su until and unless yam thina immunocompromised oidragadi polio gi drop ani se pithakada akaiba laite haise amam mafamda thamjari Polio hidak pithakpagi thoram asi rajya asigi mafang kya su pangthokli polio boot amada mathok toriba mioi amana ashumna hai Mama pasina harauna angang hingi am harauna dum la kai ma yada basu akoina themaga moi adum phajana thaki apka pasu yaw gi yamna nungaina dum du je koi enjoy tawri hai tar masi han na dagi di kitang din ne haibadi hana de koi si mafam je dum yamane ba ado huji phawgi oina di 18 20 sure Silong da labor Raspberry building Sidokiba adu hananagi chap manaba mongda amuk sadu na matam kuina lehona na ba paket pa khongtang amani ऐतिहासिक oraba building adu pumuk muthanabagi wakalonda tawbanati haina rajagi planning and development authority PDA gi cherol amana sengdorakli cherol adu da hai chai Marfu helaba building asi matam sangna semsin sajambidana lerakli machina marum oidna building adugi fivum soksilakle cherol adu namakha tan hai rajagi art and culture department na hajarapadegi building asi semjinabagi damak infrastructure development of heritage complex Silong Koba project report nama semki amasung DPR adu ayaba pibiduna sel thadanabagi damakta North Eastern Council NEC da pikhatki NEC na su project report adu kupna yengsilaba matungda lisangani kulhumdogi July thada ayaba pirakhi cherol aduna high project asi mapung oiba pandamdi ariba amadi soksilaba Raspberry building adu nauna amuk semjinbani masida hana leramba building adugi mong moto amadi pak chawbana singbada ahongba amata lehelloi Rajya asi tangasi akan manong chugani hairi me department ki pauna hai Meghalaya Assam Nagaland Tripura Mizoram Andhra Pradesh Karnataka ki samudra khongban amasung kha thangba saru Odisha amadi Lakshadweep tangasi akan manong churaba yai Kerala Mahe Telangana amasung Tamil Nadu da lakliba numit marini asida akha raw yauna akan manong churaba yai Pradhan Mantri Matsya Sampada Yojana gi makhada Nagaland gi Mokokchung jilla gi Zudingkong da integrated aqua park ama sangat nabagi damak Pradhan Mantri Narendra Modi nanghara virtual oina ure uyung tamkhre tharum atuda fishery amasung aquatic resources ki advisor amadi MLAP Pangjung Jamir fisheries ki director amadi ati official kayana saru yakhi integrated aqua park asi rajya sigi ahanba aqua park ni masina fisheries kamari lena ba hiram kayada kana ba piragani masina nga amadi nga macha sing puthokna rajya sigi fishery ki lamda awon ba prok ngamhalagani masina nahasin da su thabak piba ngamhalagani Kendra ki Shiksha Mantralaya na Rajya Singh amasung Union Territory khudimukta labor school sing da admission amadi examination fee thibada Unified Payments Interface UPI sinanaba khangankre Thaurang asina administrative ki thabok thorum sing da hena laito hanbagalone na mama mapa sing amasung mahiru sing da hena khudong chahalagani
Thorang asina UPI mobile wallets amadi net banking khutangda digital payment platform singsinaduna school singi financial transaction da hena laitho lagani tabiriba pawasi Akaswani Imphal dagini. Sikkim ki Rajapal Om Prakash Mathu nangarang Sikkim gi Verdangde leba Sikkim Prenastal da foot humbudra wangba jati gi firal yungkre jati gi firal asi Indian Army amasung Sikkim Sarkar gi tourism bibang na pune yungkibani masin amatoiba chakthok chaba amasung leba asi mafam da ikai khonba utli thorum atu da Rajapal na Bharat lami amasung ati stakeholder kaya da su thagat pa phongdokhi mang hai Prenastal asi leba asi gi damukta thawaina pantha oikraba athawa singbu ikai khonba utpegi khutam amani Bihar da Rajya Vidhan Sabha Mikal gi damak NDA amasung Grand Alliance yauriba dol singi marakta seat yanabagi thabak akan mamong da chathari BJP ki core committee ki mifam amangarang New Delhi da dol gi President JP Nadda gi yumda pangthokhi mifam aduda Kendra gi Griha Mantri Amasa amadi ate BJP gi makok thongba luchingba kaya su saruk yakhi mifam aduda NDA ga chungsinariba dol singi mirep oigadib sing amadi BJP gi mirep oigadib singi matang da su kumna khanaki Amorom Grand Alliance yauriba dol singi marakta seat yanabagi thabak chathari Rashtriya Janata Dal gi President Lalu Prasad Yadav tangara dol gi luchingba singi mifam pangtokuna mirep oigadib singi ming aroibu oina lepthoknaba honaki Congress dal nasu Patna amasung New Delhi leba dol gi luchingba singi marakta video conferencing gi khutangna mifam pangthoki Pradhan Mantri Narendra Modi na Anthropic ki CEO Dario Amodyaga ngasi New Delhi da unakre unaba adu da Pradhan Mantri na Dario bu thagat pa phongdoki social media da thagat pa warot amada Pradhan Mantri Narendra Modi na hai tongan ba lam kya da artificial intelligence AI shina duna heno khumang choksna bagi dama Anthropic apuna thabak tomina bagi apamba phongdoki Kendra Information masung Broadcasting Mantri Ashwini Besat nasu Amodyaga su unaki Mantri na hai Anthropic ki CEO na Bharata artificial intelligence ki ecosystem sing amasung masiga mari lenaba hiram kya da thajaba phongdo rakhi National Commission for Women na Nongchu Bengal gi Durgarpur Medical College Dr. Tamlibi Mahiroi ama ijan mangan bagi thodoka mari lenena numit mangani manung da report nama pikhalangna na ba Nongchu Bengal police ta khangan kre pawkhor gi matung ina hai Medical College asida Tamlibi nupi macha asi Odisha de keni mahakpu mioi ahumna ijan mangan kibi khipani Nupi asigi mapana mama mapana FIR ama thangalakpadagi police na mioi ama hoji wahang pong chathari Odisha gi Mukhyamantri Mohan Charan Manji nasu Nongchu Bengal gi Mukhyamantri Mamata Banerjee da thodo asida chenaba mioi sing dan DP na naba taksinki Afghanistan gi mapan thoram mantri Maulari Amir Khan Motakiu chayo amagi khongchatta hoji Bharat lady mahangna Agrada leba Taj Mahal ngasi chatkani madugi tungda mahangna New Delhi da pangthokadaba audio amasung lalo litiki mhu singi mifam da su saruk yagani mahangna National Security Advisor Ajit Doval ga su tongan unagani mifam asida security terrorism gi thong sing laksinaba leba ani gi marakta tengbang pinaba amadi Afghanistan gi mahiroi sing amasung lalo litik toba miyoi sing da visa pibagi matang da su khanagani ICC Women's World Cup tangasi Varaka Australia ga Visakhapatnam gi Under Cricket Association Visakhapatnam District Cricket Association Cricket Stadium da nungtil pung ahum da sanagani aroiba da maruiba paw amuk hana lebas tangasi polio sub national immunization numit hawdopga lunena Manipur da su angang sing da polio hidak pithakli Rajya amadi Union Territory khudimukta leba school sing da admission amadi examination gi fee thibada UPI shinena ba khangan kre Me Department Hari Manipur yong na leba ki mafang kya da ngasi akan manong churaba yai amasung Bihar da Rajya Vidhan Sabha Mikal gi damak NDA amasung Grand Alliance yauriba dol singi marakta seat yanabagi thabak akan ba mong da chathari pawlizari